Shumang Leela gi phambakthakta Matam Amagi Saknairaba Leelaroi oiramkhiba Narendra Ningombam Da Iboyaima award lanthoktuna ngasi Shumang Leela gi numit pangthokkhre Manipur State Shumang Leela Council na silaga Iboyaima Shumang Leela Sanglinda pangthokkiba thoram Manipur University of Culture ki Vice Chancellor Professor P. Gunindro Council asigi Chief Advisor su oiriba Hanagi Minister Dr. M. Nara amate Art and Culture ki Deputy Director G. Dharmadas na Presidium member sing oike Shumang Leela numit ki mapung oiba thoram ama oina Matam Amagi Saknairaba Leelaroi Narendra Ningombam Da Iboyaima award lanthoktuna ikai khumnabu ke loinana nupi amasung kanglup ki oina Matam amada singthanakhiba Leelaroi kayadasu khudolpot sing piduna lam asida makhoina lawramba thodang sing adubu ikai khumnabu ke Thoramatuda Chief Guest ki warot piraduna Professor P. Gunindro na hai malim ki tungan ba leba ki leiriba art form sing dege aikhoi gi Shumang Leela asina khwaidagi tongale masibu yokatlaga thamba haibasida aikhoi pumnamak ki thodang lei Manipur gi wangmadagi laklaga aikhoi gi Shumang Leela yokatpa ngamgadaba nate khunaida akanba safu piriba amadi chatna lonchat amadi nat amasung chatnabiga mari lenaba issue kayada miyambu wakal tahaliba Shumang Leela gi art form asina santi gi paujel piduna aikhoi masel nungsi chanana leminana ba hotnabada achauba thodang lawribane matam gi oina thorakpa issue kayada miyambu wakal tahaliba Shumang Leela ase mafam matam chana sizinabagi tangai fadaba chauna lei amaromda NEP 2020 da art form sing ke mafam amaso pidabanate hairiba mafam ase Manipur University of Culture de so pinaba hotnagane loinara university asigi curriculum ama oina hapnabaso hotnagane haina Professor Gunindro na makata na phongthokhe thoram asiga mari lendina kumja English ngani kunhumdoi da best production play gi mana phangkraba Kamjinba Artist Association ki Leelaroi Singh na sanaba pantho sangai haina mingthonba lilam so kudotamki Shumang Leela hai maksudnya manusia dari art form sini anak kau masa kami ini masih kau kami masa sih masih kau terbaik sih masih dewa ikut semua masih sebenarnya Shumang Leela masih di Matam Amagi contemporary society Matam Amagi Tokiba photo waktu punai dari gomnya tu kasih na bermuka amani yang sabu kerba jumpa pada amani aran kesulitan jauh sudah tak perlu amani ada pasal sih memang itu Matam ini orang ini samaj kita ada Matam kenapa berkasih Shumang Leela support yang sahabat orang lebih kasih itu pasal